ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯆꯠ ꯀꯅꯥꯅ ꯊꯤꯡꯕ ꯉꯝꯂꯨꯒꯅꯤ? ꯁꯣꯛ 2022 ꯂꯣꯏꯗꯨꯅ ꯂꯥꯛꯂꯦ ꯑꯅꯧꯕ ꯆꯍꯤ 2022 ꯑꯗꯨꯕꯨ ꯁꯣꯛ 2022ꯒꯤ ꯑꯀꯤ ꯇꯨꯖꯤꯡꯕ ꯊꯧꯗꯣꯛꯁꯤꯡꯗꯨꯗꯤ ꯃꯤꯑꯣꯏꯕꯅ ꯂꯩꯔꯤꯃꯈꯩ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯍꯧꯔꯒꯅꯤ꯫ ꯍꯧꯈꯤꯕ ꯃꯦꯒꯤ ꯊꯥꯒꯤ 28 ꯑꯃꯁꯨꯡ 19ꯒꯤ ꯂꯣꯟꯅꯕ ꯑꯍꯤꯡꯗ ꯁꯦꯔꯧ ꯑꯃꯁꯨꯡ ꯁꯨꯅꯨꯗ ꯈꯪꯍꯧꯗꯅ ꯆꯠꯊꯔꯛꯈꯤꯕ ꯂꯥꯟꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯀꯛꯆꯤꯡ ꯖꯤꯂꯥꯒꯤ ꯃꯐꯝ ꯀꯌꯥꯗ ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯦꯝꯞ 39ꯗ ꯃꯤꯑꯣꯏ 3,339 ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯅꯔꯤ꯫ ꯂꯥꯟꯖꯦꯟꯅꯔꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯇꯝ ꯈꯔ ꯂꯩꯅꯅꯕ ꯌꯨꯝꯁꯤꯡ ꯂꯩꯉꯥꯛꯅ ꯌꯥꯏꯊꯤꯕꯤ ꯂꯧꯀꯣꯟ ꯍꯥꯏꯅ ꯈꯪꯅꯕ ꯁꯣꯔꯥ ꯑꯃꯁꯨꯡ ꯂꯥꯡꯊꯕꯥꯜꯒꯤ ꯂꯣꯟꯅꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 102ꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯁꯔꯨꯛꯇ ꯇꯦꯝꯄꯔꯦꯔꯤ ꯌꯨꯝꯁꯤꯡ ꯁꯥꯕ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯏꯟꯃꯦꯠꯁꯤꯡꯅ ꯌꯥꯏꯊꯤꯕꯤ ꯂꯧꯀꯣꯟꯗ ꯁꯥꯕ ꯂꯣꯏꯔꯕ ꯇꯦꯝꯄꯔꯦꯔꯤ ꯌꯨꯝꯁꯤꯡꯗ ꯂꯩꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯄꯣꯛꯅꯗ꯭ꯔꯦ꯫ ꯃꯔꯝꯗꯤ ꯃꯐꯝꯗꯨꯗꯗꯤ ꯑꯋꯥꯠꯄꯒꯤ ꯑꯋꯥꯠꯄ ꯉꯥꯛꯇꯅꯤ꯫ ꯃꯐꯝꯗꯨꯗ ꯊꯛꯅꯕ ꯏꯁꯤꯡ ꯐꯪꯗꯕ, ꯀꯤꯂꯣꯃꯤꯇꯔ 3ꯒꯤ ꯑꯀꯣꯏꯕꯗ ꯀꯩꯊꯦꯜ ꯑꯃꯠꯇ ꯂꯩꯇꯕ, ꯍꯣꯁꯄꯤꯇꯥꯜ ꯑꯃꯗꯤ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯇꯕꯒ ꯏꯔꯣꯏꯅꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯂꯩꯒꯗ꯭ꯔꯥ ꯈꯟꯕꯗꯒꯤꯅꯤ꯫ ꯍꯧꯖꯤꯛ ꯆꯪꯖꯐꯝ ꯂꯧꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗꯗꯤ ꯁꯔꯀꯥꯔꯒꯤ ꯃꯇꯦꯡ ꯐꯪꯏ, ꯂꯅꯥꯏ ꯁꯪꯁꯊꯥꯟ ꯀꯌꯥꯅ ꯂꯦꯞꯇꯅ ꯇꯦꯡꯕꯥꯡ ꯄꯤꯔꯛꯂꯤ, ꯑꯗꯨꯒ ꯔꯤꯂꯤꯐ ꯀꯦꯝꯞ ꯍꯥꯡꯂꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯏꯟꯃꯦꯠꯁꯤꯡ ꯀꯗꯥꯏꯗ ꯀꯔꯤ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯨꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯤ꯫ ꯑꯗꯨꯕꯨ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯒꯤ ꯏꯟꯃꯦꯠꯁꯤꯡꯅ ꯃꯇꯝ ꯄꯨꯝꯕꯗ ꯍꯪꯂꯤꯕ ꯋꯥꯍꯪꯗꯤ ꯃꯈꯣꯏ ꯀꯔꯝꯕ ꯃꯇꯝꯗ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯗ ꯁꯥꯟꯇꯤ ꯑꯣꯏꯅ ꯍꯟꯈꯤꯒꯗꯒꯦ? ꯋꯥꯍꯪꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯂꯩꯉꯥꯛꯀꯤ ꯑꯉꯝ ꯑꯊꯧꯁꯤꯡ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯗꯨꯅ ꯊꯥ 7 ꯁꯨꯖꯤꯜꯂꯛꯂꯕ ꯇꯪꯗꯨ ꯂꯩꯇꯥꯗ꯭ꯔꯕ ꯐꯤꯚꯝꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯃꯇꯝ ꯑꯣꯏꯗ꯭ꯔꯤꯕ꯭ꯔꯥ? ꯍꯧꯈꯤꯕ ꯗꯤꯁꯦꯝꯕꯔ ꯊꯥꯒꯤ ꯇꯥꯡ 16ꯇꯒꯤ 19 ꯐꯥꯎꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯀꯛꯆꯤꯡꯅ ꯁꯤꯟꯗꯨꯅ ꯖꯤꯂꯥ ꯑꯁꯤꯒꯤ ꯃꯐꯝ 3ꯗ ꯀꯛꯆꯤꯡ, ꯀꯩꯔꯛ ꯑꯃꯁꯨꯡ ꯂꯥꯡꯃꯩꯗꯣꯡꯗ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯕꯤꯛꯁꯤꯠ ꯚꯥꯔꯠ ꯁꯟꯀꯜꯞ ꯌꯥꯇ꯭ꯔꯥ ꯄꯥꯡꯊꯣꯛꯈꯤ꯫ ꯕꯤꯛꯁꯤꯠ ꯚꯥꯔꯠ ꯁꯟꯀꯜꯞ ꯌꯥꯇ꯭ꯔꯥꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝꯗꯤ ꯚꯥꯔꯠꯇ ꯂꯩꯔꯤꯕ ꯅꯥꯒꯔꯤꯛ ꯈꯨꯗꯤꯡꯃꯛꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯃꯔꯣꯝꯗꯣꯝ ꯂꯦꯞꯆꯗꯨꯅ ꯆꯥꯎꯈꯠꯄ ꯃꯥꯡꯖꯤꯟ ꯊꯥꯕ ꯚꯥꯔꯠ ꯑꯃ ꯑꯣꯏꯍꯟꯕꯗꯨꯅꯤ꯫ ꯀꯦꯟꯗ꯭ꯔ ꯁꯔꯀꯥꯔ ꯑꯃꯗꯤ ꯔꯥꯖ꯭ꯌ ꯁꯔꯀꯥꯔꯅ ꯄꯥꯏꯈꯠꯂꯤꯕ ꯃꯇꯝ ꯃꯇꯝꯒꯤ ꯁ꯭ꯀꯤꯝꯁꯤꯡꯒꯤ ꯀꯥꯟꯅꯕ ꯄ꯭ꯔꯖꯥꯁꯤꯡꯗ ꯐꯪꯍꯟꯕꯅ ꯖꯇ꯭ꯔꯥ ꯑꯁꯤꯒꯤ ꯄꯥꯟꯗꯝꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯁꯔꯀꯥꯔꯒꯤ ꯐ꯭ꯂꯦꯒꯁꯤꯞ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ, ꯁ꯭ꯀꯤꯝꯁꯤꯡꯒꯤ ꯃꯔꯝꯗ ꯅꯤꯡꯊꯤꯅ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡꯗ ꯀꯥꯟꯅꯕ ꯐꯪꯍꯟꯈꯤ꯫ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡꯗ ꯄꯤꯑꯦꯝ ꯍꯦꯜꯊ ꯀꯥꯔꯗ, ꯔꯦꯁꯟ ꯀꯥꯔꯗ ꯑꯃꯁꯨꯡ ꯄꯤꯑꯦꯝ ꯎꯖꯥꯂꯥ ꯁ꯭ꯀꯤꯝꯒꯤ ꯃꯈꯥꯗ ꯂꯦꯝꯅ ꯒ꯭ꯌꯥꯁ ꯁ꯭ꯇꯣꯚ ꯑꯃꯗꯤ ꯁꯤꯂꯤꯟꯗꯔ ꯌꯦꯟꯊꯣꯛꯄꯅ ꯊꯧꯔꯝ ꯑꯗꯨꯒꯤ ꯃꯔꯨꯑꯣꯏꯕ ꯑꯣꯏꯈꯤ꯫ ꯗꯤꯁꯦꯝꯕꯔ 18, 19 ꯑꯃꯁꯨꯡ 20ꯗ ꯗꯤꯁꯇ꯭ꯔꯤꯛ ꯆꯥꯏꯜꯗ ꯄ꯭ꯔꯣꯇꯦꯛꯁꯟ ꯌꯨꯅꯤꯠ ꯀꯛꯆꯤꯡꯅ ꯁꯤꯟꯗꯨꯅ ꯄ꯭ꯔꯤꯚꯦꯟꯁꯟ ꯑꯣꯐ ꯆꯤꯜꯗ꯭ꯔꯦꯟ ꯐ꯭ꯔꯣꯝ ꯁꯦꯛꯁꯨꯑꯦꯜ ꯑꯣꯐꯦꯟꯁꯦꯁ ꯄꯣꯛꯁꯀꯣ ꯑꯦꯛ 2012 ꯑꯃꯁꯨꯡ ꯆꯥꯏꯜꯗ ꯃꯦꯔꯦꯖ ꯍꯥꯏꯕ ꯍꯤꯔꯝꯗ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯖꯤꯂꯥ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ 3ꯗ ꯅꯨꯃꯤꯠ 6ꯅꯤ ꯆꯨꯞꯅ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯥꯡꯊꯣꯛꯈꯤ꯫ ꯄꯣꯛꯁꯀꯣ ꯑꯦꯛ 2012 ꯑꯃꯁꯨꯡ ꯆꯥꯏꯜꯗ ꯃꯦꯔꯦꯖꯀꯤ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯑꯍꯥꯟꯕ ꯅꯨꯃꯤꯠꯀꯤ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨ ꯀꯛꯆꯤꯡ ꯋꯥꯏꯔꯤ ꯄꯟꯖꯥꯎ ꯄꯣꯂꯨꯝ ꯑꯣꯜ ꯑꯦꯖ ꯍꯣꯝꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯄꯥꯡꯊꯣꯛꯈꯤ꯫ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨꯗ ꯗꯤꯁꯇ꯭ꯔꯤꯛ ꯆꯥꯏꯜꯗ ꯄ꯭ꯔꯣꯇꯦꯛꯁꯟ ꯌꯨꯅꯤꯠ ꯀꯛꯆꯤꯡꯒꯤ ꯂꯤꯒꯦꯜ ꯀꯝ ꯄ꯭ꯔꯣꯕꯦꯁꯟ ꯑꯣꯐꯤꯁꯥꯔ ꯔꯤꯅꯥꯆꯅꯨ ꯃꯣꯏꯔꯥꯡꯊꯦꯝꯅ ꯄꯣꯛꯁꯀꯣ ꯑꯦꯛ 2012 ꯑꯃꯁꯨꯡ ꯆꯥꯏꯜꯗ ꯃꯦꯔꯦꯖꯀꯤ ꯃꯇꯥꯡꯗ ꯔꯤꯁꯣꯔꯁ ꯄꯔꯁꯟ ꯑꯣꯏꯅ ꯋꯥ ꯉꯥꯡꯕꯒ ꯂꯣꯏꯅꯅ ꯊꯧꯔꯝꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯅ ꯍꯪꯂꯛꯄ ꯋꯥꯍꯪ ꯀꯌꯥꯒꯤ ꯄꯥꯎꯈꯨꯝ ꯄꯤꯈꯤ꯫ ꯄꯣꯛꯁꯀꯣ ꯑꯦꯛ 2012ꯒꯤ ꯅꯤꯅꯤ ꯆꯟꯕ ꯅꯨꯃꯤꯠꯇ ꯀꯩꯔꯛ ꯄꯥꯟꯊꯣꯏꯕꯤ ꯂꯝꯄꯥꯛ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤ꯫ ꯑꯔꯣꯝ ꯈꯨꯅꯧꯗ ꯂꯩꯕ ꯍꯦꯜꯞ ꯐꯣꯔ ꯑꯣꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯆꯂꯥꯏꯕ ꯊꯝꯕꯥꯜ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝ ꯐꯣꯔ ꯒꯔꯜꯁꯀꯤ ꯀꯝꯄ꯭ꯂꯦꯛꯁꯇ ꯄꯣꯛꯁꯀꯣ ꯑꯦꯛ 2012 ꯑꯃꯁꯨꯡ ꯆꯥꯏꯜꯗ ꯃꯦꯔꯦꯖꯀꯤ ꯍꯨꯝꯅꯤ ꯆꯟꯕ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯥꯡꯊꯣꯛꯈꯤ꯫ ꯖꯅꯨꯋꯥꯔꯤ 1ꯗ ꯀꯛꯆꯤꯡ ꯀꯦꯟꯗ꯭ꯔꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯃꯌꯥꯡꯂꯝꯕꯝ ꯔꯥꯃꯦꯁ꯭ꯋꯔꯅ ꯀꯦꯟꯗ꯭ꯔ ꯑꯁꯤꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞ 6ꯀꯤ ꯑꯍꯜ ꯑꯣꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯗ ꯅꯤꯡꯊꯝꯊꯥꯒꯤ ꯏꯅꯅꯕ ꯐꯤ ꯀꯝꯕꯜ ꯌꯦꯟꯊꯣꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯥꯔꯠ ꯑꯣꯐ ꯂꯤꯚꯤꯡ ꯃꯅꯤꯄꯨꯔꯒꯤ ꯊꯧꯄꯨꯕꯁꯤꯡꯅꯁꯨ ꯀꯦꯟꯗ꯭ꯔ ꯑꯁꯤꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞ 6ꯀꯤ ꯑꯉꯥꯡ ꯑꯃꯗꯤ ꯑꯍꯜꯁꯤꯡꯗ ꯅꯤꯡꯊꯝꯊꯥꯒꯤ ꯖꯣꯒꯤꯡ ꯖꯔꯁꯤ ꯑꯃꯃꯝ ꯈꯨꯠꯁꯤꯟꯅꯈꯤ꯫ ꯊꯧꯔꯝꯗꯨ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯃꯌꯥꯡꯂꯝꯕꯝ ꯔꯥꯃꯦꯁ꯭ꯋꯔ ꯑꯃꯗꯤ ꯑꯥꯔꯠ ꯑꯣꯐ ꯂꯤꯚꯤꯡꯒꯤ ꯊꯧꯄꯨꯕꯁꯤꯡꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ ꯊꯥ ꯑꯁꯤꯒꯤ 6ꯇ ꯑꯌꯨꯁꯃꯥꯟ ꯚꯥꯕ ꯀꯦꯝꯄꯦꯟꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯜꯊ ꯁꯣꯁꯥꯏꯇꯤ ꯀꯛꯆꯤꯡꯅ ꯁꯤꯟꯗꯨꯅ ꯃꯦꯒꯥ ꯍꯦꯜꯊ ꯃꯦꯂꯥ ꯑꯃ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯦꯜꯊ ꯁꯦꯟꯇꯔ ꯀꯛꯆꯤꯡ (CHC) ꯀꯛꯆꯤꯡꯗ ꯄꯥꯡꯊꯣꯛꯈꯤ꯫ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔ ꯇꯥꯡ 18ꯇꯒꯤ ꯍꯧꯔꯒ ꯃꯥꯔꯆ 23, 2023 ꯐꯥꯎꯕ ꯆꯠꯊꯒꯗꯕ ꯑꯌꯨꯁꯃꯥꯟ ꯚꯥꯕ ꯀꯦꯝꯄꯦꯟꯒꯤ ꯃꯈꯥꯗ ꯃꯔꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ ꯃꯦꯒꯥ ꯍꯦꯜꯊ ꯃꯦꯂꯥ ꯑꯗꯨ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯜꯊ ꯁꯣꯁꯥꯏꯇꯤ ꯀꯛꯆꯤꯡ ꯑꯃꯁꯨꯡ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜ, ꯂꯥꯡꯒꯣꯜ, ꯏꯝꯐꯥꯜꯒꯤ ꯑꯄꯨꯟꯕ ꯗꯥꯛꯇꯔꯁꯤꯡ, ꯅꯔꯁꯁꯤꯡ ꯑꯃꯗꯤ ꯁ꯭ꯇꯥꯐꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ ꯍꯦꯜꯊ ꯃꯦꯂꯥ ꯑꯗꯨ ꯑꯅꯥꯕ ꯃꯤꯑꯣꯏ 100ꯔꯣꯝ ꯂꯥꯌꯦꯡꯕꯒ ꯂꯣꯏꯅꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯨ ꯂꯦꯝꯅ ꯐꯪꯍꯟꯈꯤ꯫ ꯃꯍꯧꯁꯥꯒꯤ ꯏꯪ ꯇꯞꯄ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯔꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗꯨ ꯅꯧꯍꯧꯅꯅ ꯍꯟꯖꯤꯟꯍꯟꯅꯕ ꯍꯣꯠꯅꯕꯗ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯕꯒꯤ ꯃꯇꯝꯗꯣ ꯌꯧꯔꯛꯂꯕ ꯅꯤꯡꯖꯩ꯫